ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯅꯝ ꯇꯧꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯆꯥ ꯅꯠꯇꯕ ꯉꯥ ꯑꯆꯧꯕꯁꯤꯒꯤ ꯌꯥꯝꯅ ꯍꯥꯎꯕ, ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯄꯤꯗꯤ ꯁꯤꯝꯄꯜ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯗꯤ ꯇꯦꯁꯇꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ, ꯌꯥꯝ ꯍꯥꯎꯕ꯫ ꯑꯩꯅ ꯂꯧꯖꯔꯤꯁꯦ ꯔꯧꯅꯤ, ꯄꯤꯁ 5 ꯈꯛꯇꯅꯤ ꯃꯌꯥꯝ ꯀꯣ꯫ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯊꯪ ꯎꯠꯆꯔꯒꯦ꯫ ꯑꯩ ꯃꯦꯔꯤꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯇꯤꯜꯍꯧ ꯑꯃ ꯂꯧꯔꯦ, ꯈꯔ ꯆꯥꯎ ꯁꯣꯏꯖꯔꯒꯅꯤꯀꯣ ꯍꯥꯏꯁꯦ꯫ ꯑꯗꯒꯤ ꯁꯤꯡ ꯈꯔ ꯂꯧꯔꯦ ꯃꯀꯛ ꯃꯀꯛ, ꯆꯅꯝ ꯈꯔ ꯂꯧꯔꯦ, ꯃꯣꯔꯣꯛ ꯑꯁꯪꯕ ꯈꯔ ꯂꯧꯔꯦ, ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯁꯨꯕꯤꯔꯅꯤ꯫ ꯄꯦꯁ ꯑꯣꯏꯅ ꯁꯨꯕ ꯅꯠꯇꯕ, ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯞꯅ ꯁꯨꯕ ꯅꯠꯇꯕ, ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯎꯇꯛꯅ ꯁꯨꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕꯀꯣ꯫ ꯍꯣꯔꯦꯟ ꯃꯦꯔꯤꯅꯦꯠ ꯇꯧꯔꯀꯥꯟꯗ ꯂꯣꯏꯔꯀꯥꯟꯗ ꯆꯥꯕꯗꯅꯦ ꯁꯨꯃꯥꯏꯅ ꯀ꯭ꯔꯟꯆꯤ ꯑꯣꯏꯔꯒ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯔꯒꯅꯦ ꯍꯥꯎꯋꯦꯕꯀꯣ꯫ ꯄꯨꯔꯥ ꯄꯦꯁ ꯑꯣꯏꯅ ꯁꯨꯕꯗꯨꯕꯨꯗꯤ, ꯄꯦꯁ ꯑꯣꯏꯅ ꯁꯨꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯕꯤ ꯇꯥꯕꯀꯣ꯫ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯁꯤ ꯉꯥꯁꯦ ꯔꯧꯗꯤ ꯔꯧꯅꯤ, ꯑꯗꯨꯏꯁꯨ ꯌꯥꯝ ꯆꯥꯎꯕꯃꯛꯁꯨ ꯅꯠꯇꯦ ꯉꯥꯁꯦꯀꯣ꯫ ꯑꯗꯣ ꯄꯤꯁ 5 ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯖꯈꯤꯕ ꯃꯔꯣꯏ ꯃꯣꯔꯣꯛꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯩ ꯀꯩ ꯍꯥꯞꯀꯦ ꯍꯥꯏꯕꯗꯣ ꯃꯊꯪ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ꯫ ꯃꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯌꯥꯝꯅ ꯊꯥꯖꯗꯅ ꯌꯥꯝꯅ ꯆꯝꯅ ꯍꯥꯎꯕꯅꯦ꯫ ꯑꯩꯈꯣꯏ ꯉꯥ ꯅꯝꯕꯗ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯉꯥ ꯃꯆꯥꯁꯤ ꯅꯝꯃꯤꯗꯅꯀꯣ, ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥ ꯑꯆꯧꯕꯗ ꯅꯝꯃꯒ ꯆꯥꯕꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯉꯥ ꯊꯣꯡꯗ꯭ꯔꯁꯨ ꯁꯤꯒ ꯑꯗꯨꯝ ꯇꯣꯠꯂꯒ ꯆꯥꯕ ꯌꯥꯕꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯝ ꯍꯦꯜꯗꯤꯁꯨ ꯑꯣꯏꯕꯀꯣ, ꯊꯥꯎ ꯅꯨꯡꯁꯨ ꯑꯗꯨꯝ ꯌꯥꯝꯗꯕ꯫ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯞꯆꯔꯤꯁꯦ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ, ꯑꯗꯨꯒ ꯖꯤꯔꯥ ꯄꯥꯎꯗꯔ ꯆꯃꯁ ꯃꯆꯥ ꯈꯛꯇꯅꯤꯀꯣ, ꯉꯥ ꯄꯤꯁꯁꯦ ꯌꯥꯝꯗꯕꯅꯤꯅ꯫ ꯑꯗꯨꯒ ꯃꯆꯨ ꯆꯃꯁ ꯃꯆꯥ ꯑꯃ ꯀꯣ, ꯑꯗꯨꯒ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔꯒ, ꯃꯣꯔꯣꯛ ꯑꯁꯪꯕꯗꯤ ꯍꯧꯖꯤꯛ ꯁꯨꯕꯗ ꯍꯥꯞꯈ꯭ꯔꯦꯗꯅꯀꯣ꯫ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯤꯡꯗꯤ ꯎꯕꯤꯔꯝꯒꯅꯤ, ꯑꯩꯒꯤ ꯀꯤꯆꯟ ꯒꯥꯔꯗꯦꯟꯗ ꯌꯥꯏꯉꯪꯂꯥ ꯌꯥꯝꯅ ꯍꯧꯋꯤ, ꯑꯗꯨꯗ ꯇꯧꯖꯒꯦ ꯇꯧꯕꯅꯤ꯫ ꯊꯨꯝꯅꯤꯀꯣ, ꯊꯨꯝ ꯈꯔ ꯇꯦꯁꯠꯀꯤ ꯑꯣꯏꯅ ꯍꯥꯞꯄꯤꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯄꯤꯁꯦ ꯃꯁꯇꯔꯗ ꯑꯣꯏꯜꯁꯦ ꯆꯃꯁ ꯑꯆꯧꯕꯗꯣ 2 ꯍꯥꯞꯄꯦ꯫ ꯑꯗꯨꯒ ꯐꯖꯅ ꯈꯨꯠꯅ ꯃꯦꯔꯤꯅꯦꯠ ꯇꯧꯕꯤꯔꯅꯤ, ꯍꯥꯏꯗꯤ ꯅꯣꯏꯕꯤꯔꯅꯤ ꯑꯩꯒꯤ ꯃꯔꯨ ꯃꯔꯥꯡ ꯑꯗꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯁꯦ ꯄꯨꯂꯞꯅ ꯃꯥꯒꯤ ꯉꯥꯁꯤꯗ ꯆꯪꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯍꯦꯛ ꯂꯣꯏꯕꯒꯅꯦꯀꯣ, ꯃꯥꯁꯦ ꯉꯥꯅꯝ ꯅꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ꯫ ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯩꯁꯦ꯫ ꯑꯗꯨꯗ ꯃꯥꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯀꯨꯞꯁꯜꯂꯒ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯔꯦꯁ ꯄꯤꯕꯤꯔꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯉꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ꯫ ꯑꯗꯨꯒ ꯉꯥꯁꯤ ꯃꯅꯨꯡꯗ ꯆꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯉꯥꯅꯝꯁꯦ ꯍꯥꯎꯗꯣꯏꯅꯦꯕ꯫ ꯑꯩ ꯐꯖꯅ ꯃꯦꯔꯤꯅꯦꯠ ꯇꯧꯕ ꯂꯣꯏꯔꯦ, ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ, ꯑꯗꯨꯒ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯔꯦꯁ ꯄꯤꯕꯤꯔꯅꯤ꯫ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯔꯥꯏꯁ ꯀꯨꯀꯔꯗ ꯏꯁꯤꯡ ꯊꯥꯡꯒꯠꯈ꯭ꯔꯕꯅꯤꯀꯣ꯫ ꯑꯗꯣ ꯑꯩ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯔꯦ ꯃꯌꯥꯝ꯫ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯉꯥ ꯄꯥꯛꯅꯝꯗꯣ ꯈꯪꯉꯤꯗꯅ, ꯑꯗꯨꯗ ꯉꯥ ꯑꯣꯏꯅ ꯅꯝꯕ꯫ ꯅꯪ ꯍꯧꯖꯤꯛ ꯎꯔꯗꯤ ꯃꯣꯔꯣꯛ ꯆꯥꯅꯤꯡꯕꯅꯤꯅ ꯅꯥꯇꯤꯟ ꯇꯥꯔꯛꯀꯅꯤ ꯌꯦꯡꯉꯨ꯫ ꯍꯥꯎꯗꯣꯏꯅꯤ, ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯕ, ꯁ꯭ꯇꯤꯝ꯫ ꯁꯤꯁꯦ ꯇꯔꯃꯔꯤꯛꯀꯤ ꯃꯅꯥ, ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯥ? ꯌꯦꯡꯉꯨꯅꯦ, ꯁꯨꯃꯥꯏꯅ ꯆꯥꯕꯕ ꯍꯥꯎꯗꯧ ꯃꯥꯜꯂꯦ꯫ ꯐꯖꯗ꯭ꯔꯥ ꯌꯥꯝꯅ? ꯁꯨꯃꯥꯏꯅ ꯊꯝꯕꯤꯗꯣꯏꯕ ꯁꯨꯃꯥꯏꯅ꯫ ꯏꯁꯤꯡꯗ ꯇꯧꯗꯣꯏꯕ, ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯕ, ꯁ꯭ꯇꯤꯝ꯫ ꯃꯣꯔꯣꯛꯇꯤ ꯐꯖꯅ ꯁꯥꯔꯅꯤ, ꯑꯩꯅ ꯈꯨꯠꯐꯥꯎ ꯁꯥꯔꯦ꯫ ꯌꯥꯝ ꯍꯥꯎꯅ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩ, ꯀꯨꯏꯔꯦ ꯆꯥꯗꯕ ꯁꯨꯃꯥꯏꯅꯒ ꯆꯥꯗꯕꯁꯦ꯫ ꯃꯌꯥꯝ ꯑꯩ ꯉꯥꯗꯤ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦꯀꯣ ꯌꯥꯏꯉꯪꯂꯥ ꯃꯊꯛꯇ, ꯐꯖꯔꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ꯫ ꯑꯗꯣ ꯁꯤ ꯃꯊꯛꯇ ꯑꯩ ꯃꯔꯣꯏ ꯈꯔꯁꯨ ꯑꯃꯨꯛ ꯍꯥꯞꯈꯤꯒꯦ ꯇꯧꯕꯅꯦꯀꯣ꯫ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯈꯔ, ꯑꯩ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯁꯦ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯥꯝ, ꯌꯥꯝ ꯂꯩꯔꯗꯤ ꯌꯥꯝ ꯍꯥꯞꯄꯤꯌꯨ, ꯍꯦꯟꯅ ꯍꯥꯎꯕꯅꯦꯕꯀꯣ꯫ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯀꯩꯅꯣꯗꯣ ꯐꯗꯤꯒꯣꯝꯗꯣ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯄꯅꯤ ꯑꯩ ꯁꯣꯏꯗꯕꯤꯗ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯊꯦꯛꯄ ꯀꯣ ꯆꯥꯎꯇꯛ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯍꯧꯖꯩ ꯃꯌꯥꯡꯇꯣꯟꯁꯨ ꯌꯥꯝꯅ ꯍꯧꯖꯩ ꯁꯤꯒꯤ ꯃꯃꯥꯡꯗ ꯃꯌꯥꯡꯇꯣꯟꯒꯤ ꯕꯣꯔꯥ ꯇꯧꯈꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯎꯕꯤꯔꯝꯒꯅꯤ ꯁꯤꯁꯨꯈꯔ ꯈꯨꯠꯅ ꯑꯩꯈꯣꯏꯒꯤ ꯊꯦꯛꯑꯒ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯁꯣꯏꯗꯕꯤꯗ ꯁꯣꯏꯗꯕꯅ ꯍꯥꯎꯋꯦꯕꯀꯣ ꯁꯤ ꯁ꯭ꯇꯥꯏꯜꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯃꯅꯝ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩ ꯔꯥꯏꯁ ꯀꯨꯀꯔꯗ ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯅꯦꯅ ꯑꯗꯣ ꯀꯩꯒꯨꯝꯕ ꯔꯥꯏꯁ ꯀꯨꯀꯔ ꯅꯠꯇꯕ ꯁ꯭ꯇꯤꯃꯔ ꯂꯩꯔꯁꯨ ꯁ꯭ꯇꯤꯃꯔ ꯂꯩꯔꯗꯤ ꯁ꯭ꯇꯤꯃꯔꯗ ꯇꯧꯕꯤꯌꯣ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯤꯃꯔꯁꯨ ꯔꯥꯏꯁ ꯀꯨꯀꯔꯁꯨ ꯂꯩꯇ꯭ꯔꯒꯗꯤ ꯀꯣꯟ ꯈꯔ ꯆꯥꯎꯕ ꯍꯥꯏꯗꯤ ꯈꯥꯡꯒꯨꯝꯕ ꯑꯃꯗ ꯄꯨꯈꯝ ꯏꯁꯤꯡ ꯍꯩꯕꯤꯔꯦꯗꯅ ꯑꯗꯣ ꯇꯦꯡꯀꯣꯠ ꯑꯃ ꯊꯝꯃꯒ ꯄꯨꯈꯝꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯊꯝꯃꯒ ꯁ꯭ꯇꯤꯝ ꯇꯧꯕ ꯌꯥꯕꯅꯦ ꯃꯌꯥꯝ ꯑꯗ ꯑꯩ ꯐꯖꯅ ꯐꯣꯜ ꯇꯧꯁꯜꯂꯦ ꯑꯩꯒꯤ ꯔꯥꯏꯁ ꯀꯨꯀꯔꯗ ꯏꯁꯤꯡꯗꯣ ꯁꯥꯔꯦꯕꯀꯣ ꯊꯝꯕ ꯌꯥꯔꯅꯤ ꯑꯩ ꯊꯝꯃꯒꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗꯣ 40 ꯃꯤꯅꯤꯠꯁꯇꯤ ꯊꯝꯃꯦ ꯑꯩꯗꯤ ꯍꯦꯟꯅ ꯍꯥꯎꯅꯕꯀꯣ 35 ꯃꯤꯅꯤꯠꯁ ꯊꯝꯃꯒꯁꯨ ꯌꯥꯏ ꯑꯗꯨꯁꯨ 40 ꯃꯤꯅꯤꯠ ꯊꯝꯕꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁ ꯁꯣꯏꯗꯕꯤꯀꯣ ꯃꯌꯥꯝ 14 ꯃꯤꯅꯤꯠ ꯐꯥꯔꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯐꯖꯅ ꯃꯅꯝ ꯐꯖꯅ ꯅꯝꯃꯦ ꯌꯥꯏꯉꯪꯂꯥꯒꯤꯒ ꯉꯥꯒꯤꯒꯀꯣ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦꯍꯦ ꯑꯗꯨꯗꯤ ꯌꯥꯏꯉꯪꯂꯥ ꯍꯧꯖꯕꯒꯤꯀꯣ ꯐꯔꯦ ꯍꯥꯏꯌꯦ ꯑꯣ ꯃꯥꯏ ꯒꯣꯠ ꯐꯠꯈ꯭ꯔꯃꯦ ꯑꯩꯅ ꯀꯛꯄ ꯑꯗꯨꯝ ꯀꯛꯏꯅꯦ ꯐꯖꯩꯅꯦ ꯁꯥꯗꯣꯏꯅꯦꯕ ꯑꯩꯅ ꯀꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯗꯣ ꯌꯥꯝ ꯐꯖꯔꯦ ꯃꯨꯟꯁꯨ ꯉꯥꯁꯦ ꯂꯣꯏ ꯐꯖꯅ ꯃꯨꯜꯂꯦꯕꯀꯣ ꯐꯖꯅ ꯍꯥꯎꯔꯅꯤ ꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯔꯣꯏ ꯈꯤꯇꯪ ꯆꯥꯎꯇꯛ ꯁꯨꯕꯗꯣ ꯑꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯁꯤꯒꯤ ꯃꯔꯣꯏꯁꯦ ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯐꯖꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯌꯦꯡꯉꯣ ꯄꯨꯈꯠꯂꯛꯈꯤꯕꯗꯣ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯥꯏꯠꯁꯦ ꯁꯤꯁꯨ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯣꯜꯂꯒ ꯎꯠꯂꯛꯀꯦ ꯁꯤꯗꯤ ꯌꯦꯡꯉꯣ ꯂꯦꯛ ꯂꯥꯎꯔꯤꯁꯦ ꯁꯤ ꯃꯔꯣꯏ ꯑꯗꯩ ꯉꯥ ꯂꯣꯏ ꯃꯨꯜꯂꯦ ꯐꯖꯅ ꯌꯥꯝ ꯍꯥꯎꯔꯅꯤ ꯃꯌꯥꯝꯁꯨ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯉꯗꯤ ꯇꯧꯕꯤꯌꯣ ꯉꯥ ꯊꯣꯡꯗ꯭ꯔꯁꯨ ꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯚꯤꯗꯤꯑꯣ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯉꯥꯏ ꯈꯜꯂꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯣ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ